Saram Noktari House of Office Morobi Pau Singh, Miam the Pizari. Masala na ba Sajiwa jail dagi Jenims ta pukhalaki ba Vandiama hospital manung dagi lona chen kibadagi jail gi security yauna police sing humang kang narure tungda akan ba checksim thorang lokat pagaloina na thiba humbagi thabak cha tharaba matung amuk hana fangat pangam khrei thodo sigi matang da TOMTV na fangba paw gi matung ina di Jenims dagi nanthok tuna chen khraba matung ko na fagat pangam khraba bandi adugi maming ning thousam gandharas kawe masagi chahi kunga humdorom sure kumbi dagi ne hairi mahak tha sigi ahan ba chayol da kumbi police ki kanguna gari huran bugi case amada fagalaba matung Sajiwa jail da thamlakhibani mahak ngase yuk jail manung da thori yanduna season ba hotnaram badagi kalhoraba matung Jenims da laikanana ba pukhalakibani adubu ayuk pung 12 makhairom chaba matamda ning thousam gandaras mi chinbagi khudong chaba lawraga mafam adudagi nathokuna chen khibani ning thousam gandaras nathokuna chen khre haiba khangbadagi Imphal East police ki kanguna hospital gi akoiba mafam sing question duna thamlaba matung thiba humbagi thabak chathabada ning thousam gandaras Imphal East district police ki SP gi office manakta leiba chaksang amagi manakta hoba u pambi amagi mathakta lotuna leirambadagi police ki kanguna phagat pangam khibani hairiba thodo du gi paw loba changlu balamda masigi paw mi sing police ki maikedi gi photo amadi video kap ke haibada athing ba pi khibana maram oraga hauzik paw gi oina chapchaba paw phangbangam tri Chahiani lep luraba matung 13 suba sangai festival lisingani kungani thoi amukta tawkhidriba mawong da pangthokna ba sem saba loisalakle liraba culture amadi tradition malem da uthokna ba tanja ama loduna border area singmaroina makhel behang amadi atai mafam 16 da community khuding makna saruk yaduna pangthoklagani haina chief minister N Biren Haikrei wafam masi 13 suba sangai festival gi theme song oina lamda masigi saknairaba saisak ki mangkana sakpa Manipur haina mingthon ba isai ngasi phongki baga loinana Chief Guest ki warol da haikibani Chief Minister N Biren Rajya Sabha gi MP ning thole sembasana jawba Tourism Department gi Chairman Karam Shyam saisakpi mangka amadi atai official singna sargyaduna pangthokiba thoromaduda N Biren makhata hai handak pangthokadoriba sangai festival asi state pumbada community pumbagi participate tawna bkhotna bani lamda masigi puwari ga sagonaraklaba mafam singda cultural exchange program pangthokani Makhelda Nagaland gi Ango Tribe yauna pangthokani amadi Behang Khugadam yauna mafam kya da paksana pangthokani amaromda international polo kangla manung da leiba lampakta traditional dress setuna adungai gi sagol kangjai masana gum hodokani masana sigidamakta America Argentina na singba country kya sarkya na bawa pham thamlaklei Manipur gi khwaidagi choba kumhai moidiba sangai festival asida lamdam masigi miyam punna nusi chanana sarkya mina se haina makhatakhi Yana history ko events da yana history ko theme song ama ekoi tobiu hadne koina mangkada haibidagi mangkana na handagi masi ma lawyer ka ngasi madu launch of jogi tobani si ko loina si jiga sana ba video gi ama su copy rakana happy rakana tai tron do jatra tramari tram ngagi mamanga launch to na ba video shooting to de do masi ko di haiba isai launch to busi sitagi tor ka tamil nerga mayam na masi Manipuri praja mayam adu bharat ki miyam adu pichbi ki miyam da ai ba ko theme song si khangin ginabgi madu ki pangthok se ba press min ne Manipur gi ariba theater singi marakta ma oriba Laimayol Art Center LSC gi yankhai ni thoirak suba mapokumon thoram pangthokrai singjamai chinga makhada leiba center asida pangthokki bangasi gi thoram aduga mari leinana LSC lingkhatpada chawba thodang loram ba laikhidaba artist singi mafamda laisu katuna ikai khondu budki loina LSC amadi indigenous culture and social welfare organization puthokpa makeup thokpa kauba leibak ningba video album amasu release tawki pangthokki ba thorongi matangda wangang duna LSC gi president Sagatpam Tomba Manipur gi theater singi khongchatta Laimayol Art Center na thabak torokpa chahi yankhai ni thoisure Loop asina ipa ipu singna thambiramba chana launchat ngaktuna lakpani anoba artist kya semgatuna lakpaga loinana folk kamari leinana punna drama chama humbutra hena puthokrai India gi tongan ba state singda drama kya utuna Manipur gi ari bachana launchat kya ngak na bokona tuna lakpani adubo matam gi khongchatta LSC gi damakta awaba kya mayuk naramba artist amadi director kya laikidrei leijariba artist singna pukchel khoijal tinaduna lamdam masida afaba paujal pina bokhnari mayamna su mating pangyu haiki
ꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯀꯜꯆꯔ ꯑꯦꯟ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯍꯥꯏꯕ ꯑꯃꯒ ꯂꯩꯃꯤ ꯑꯥꯔꯠ ꯁꯦꯟꯇꯔ ꯍꯥꯏꯕ ꯑꯃꯒ ꯑꯅꯤꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯊꯣꯛꯆꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯥꯟꯅꯕ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯄꯨꯊꯣꯛꯆꯕꯅꯤ ꯆꯍꯤ 52 ꯁꯨꯔꯛꯄ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤ ꯑꯥꯔꯠ ꯁꯦꯟꯇꯔꯅ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯖꯔꯛꯄꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠꯁꯤꯡꯗ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯅ ꯆꯠꯂꯤ ꯑꯗꯒꯤ ꯎꯔꯤꯁꯥ adigi Kerala atau topa aikogi Allahabad kumba adigi asigumba akan naba Assam dagi jinga sumaina aikogi yumlon pero naba singda dagi aikogi yagi kanoche mafam ayama akoi thungna naba sanna naba okona jai chasu sali ado artist ki talent ki damakta aikoina ahen ba aikoina thang tambiba adigi pung tambiba sigumba mayam so tongan ba class ya hapna gi yam kana okona jari पंजाब के अमृतसर द बेस्ट तौबा मोहम्मद रफी मेमोरियल सोसाइटी न सिलगा सकनाइरबा लीजेंडरी सैसक्पा मोहम्मद रफी बुनिंग सिंह बोयना चाही खुदिंग पांगथोकपा मोहम्मद रफी की इसै सिंगदा युमफम ओइबा इसै चांगदमनबदा हंदक चाही की ओइना सु थौबाल डिस्ट्रिक्ट की खांगाबोक सोरोक वांगबदगी सुनीता मोइरांगथेमना बेस्ट प्लेबैक सिंगर पॉप सिंगर तादुना लेमजनिंगाई ओइरबा रफी अवार्ड की मना फंगमा ngamkhrai सैसक्पी सुनीता मोइरांगथेमना लेमजनिंगाई ओइरबा मना सि कुमसिंग लेसिंग अनि 18 दा हान बोइना फंगमा ngamखि थासिगी तरुकता अमृतसर गी ठाकुर सिंह आर्ट गैलरी द पांगथोकपा यामना टफ ओइबो कॉम्पिटिशन अदुदा सुनीता मोइरांगथेमना ख्वाइदगी फबा सैसक्पी की मना से फंखिबनी रफी अवार्ड अनिरक फंगलबी सुनीता मोइरांगथेम ऑल इंडिया रेडियो इम्फाल दूरदर्शन केंद्र इम्फाल अमसुंग दिल्ली दूरदर्शन की एप्रूव आर्टिस्ट ने हौजे हौजेक सोनीपत लेब दिल्ली पब्लिक स्कूल द इसैगी ओजा ओइदुना महैरुई सिंह ताकपी तंबिरी सुनीता मोइरांगथेम की अपोकपन श्याम सुंदर अदुगा अपोकपीना प्रियो सखी कवी खांगाबोक सोरोक वांगमदगिनी हंदकी चांगदमनबदुदा सुनीता मोइरांगथेमना राग माल्कोनुस्टा युमफम ओइबा इसै अमा सकपदा मना अदु फंगबा ngamkibani हाइबी संगाई फेस्टिवल नक्सलपग इरोइनना थोकहनिंगदब थौदोकसिंग थोक्तनबा डिस्ट्रिक्ट पुलिस इम्फाल वेस्ट ना लोखलप चेक्सन थौरांगी सरोको मोइनंगसे युग इम्फाल वेस्ट कमांडोना निंगोम बम ममंग लेकाई हाइबोक्सिंग खोंग अमदि लंखेबाल फुरा मखोंचिंग याकोइबा मफमसिंगदा पाक सन कॉम्बिंग ऑपरेशन चथख्रई इम्फाल वेस्ट की एडिशनल एसपी ऑपरेशन मोइरांगथेम अमित कुमार की मिदेक मखादा इम्फाल वेस्ट कमांडोना युग पुंग तरुंग मखाई अदुवाइदगी निपान अदुवाइ फाव चथखिबा ऑपरेशन अदुदा चौरांगना युमथोंग हुंबुतरा तरुकता लेरंबा मियोय चनिगे यांखैरोम मसामसागी सक्ताकचे पुथोकहंदुना वेरिफिकेशन चथखि अदुमकु थोइदोकपा मिफामी पुंदी याउखिदे हौजिक ओनदि ऑल द न्यूज़ मतंग सॉल्यूशन जरे मिदेंग ताबी बिसिंगबा मुखाना खुंजरे